ꯏꯃꯥꯒꯤ ꯅꯥꯎꯁꯨꯝ ꯄꯥꯕꯨꯡꯒꯤ ꯀꯥꯟꯅꯔꯕ ꯄꯥꯎꯇꯥꯛ ꯃꯔꯨꯞ ꯐꯅꯥꯝꯒ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯩꯈꯣꯏꯅ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯐꯅꯥꯝ ꯑꯃꯕꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯅꯣꯡꯃꯇ ꯈꯟꯕꯤꯕ꯭ꯔꯥ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯅꯪꯒꯤ ꯈꯨꯗꯣꯡꯊꯤꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯕ? ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯖꯌꯥꯒꯤꯅꯤ. ꯆꯍꯤ 10ꯒꯤ ꯖꯌꯥ BA ꯇꯧꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯀꯣꯜꯀꯇꯥꯒꯤ ꯃꯥꯒꯤ ꯈꯨꯟ ꯒꯣꯔꯤꯄꯨꯔꯗ ꯃꯥꯒꯤ ꯀꯀꯥꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ. ꯍꯧꯖꯤꯛꯀꯤ ꯆꯠꯂꯤꯕ ꯆꯍꯤꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ. ꯃꯥꯒꯤꯅꯤ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯀꯀꯥꯗꯒꯤ ꯍꯦꯟꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯒꯣꯔꯤꯄꯨꯔ ꯕꯦꯡꯒꯥꯜꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯅꯤ. ꯖꯌꯥꯒꯤ ꯇ꯭ꯔꯦꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4ꯗ ꯈꯨꯟ ꯌꯧꯔꯛꯑꯝꯃꯤ. ꯑꯗꯨꯗ ꯃꯥꯅ ꯒꯣꯔꯤꯄꯨꯔ ꯁ꯭ꯇꯦꯁꯟꯗ ꯀꯨꯝꯃꯝꯃꯤ. ꯑꯗꯨꯕꯨ ꯃꯦꯒꯤ ꯁꯥꯔꯕ ꯀꯥꯂꯦꯟꯗ ꯐꯥꯎꯕ ꯒꯣꯔꯤꯄꯨꯔꯗꯗꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯌꯥ ꯁꯥꯕ ꯑꯣꯏꯗꯦ. ꯁ꯭ꯇꯦꯁꯟꯗ ꯃꯥꯒꯤ ꯀꯀꯥꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ. ꯖꯌꯥꯒ ꯊꯦꯡꯅꯕꯒ ꯖꯌꯥꯒꯤ ꯀꯀꯥꯅ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯉꯥꯡꯂꯝꯗꯦ. ꯑꯗꯨꯒ ꯃꯉꯣꯟꯗ ꯋꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗꯦ. ꯅꯣꯛꯐꯦꯠꯇꯪ ꯇꯧꯔꯒ ꯖꯌꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯄꯥꯏꯔꯒ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ. ꯒꯥꯔꯤꯗ ꯇꯣꯡꯂꯤꯕ ꯖꯌꯥ ꯃꯥꯒꯤ ꯀꯀꯥꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯄꯗ ꯂꯝꯕꯤ ꯄꯨꯝꯕ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯧ ꯄꯥꯠ ꯑꯐꯠꯇꯕ ꯂꯝꯕꯤ ꯀꯔꯤꯝꯇ ꯍꯣꯡꯂꯝꯗꯦ. ꯍꯣꯡꯂꯤꯕ ꯍꯥꯏꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯈꯨꯟ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯉꯝꯃꯤ. ꯑꯉꯥꯡꯁꯤꯡ ꯃꯄꯥꯟꯗ ꯁꯥꯟꯅꯔꯝꯗꯦ. ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅꯁꯨ ꯎ ꯃꯈꯥꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯔꯝꯗ꯭ꯔꯦ. ꯃꯥꯅ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ. ꯃꯥꯅ ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯀꯀꯥꯗ ꯍꯪꯉꯨꯕꯗ ꯃꯥꯒꯤ ꯀꯀꯥꯅ ꯋꯥ ꯊꯩꯔꯒ ꯋꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤ. ꯖꯌꯥꯒꯤ ꯀꯀꯥ ꯃꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯂꯩꯅꯔꯝꯕ ꯑꯔꯤꯕ ꯌꯨꯝꯖꯥꯎ ꯑꯃꯗ ꯂꯩꯕꯅꯤ. ꯃꯤ ꯇꯥꯟꯅꯕ ꯈꯨꯟꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯈꯣꯡꯅꯥꯡꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯑꯔꯤꯕ ꯌꯨꯝꯖꯥꯎꯅꯤ. ꯑꯗꯨꯒ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯇꯨꯔꯦꯟ ꯎꯔꯝꯃꯤ. ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯕꯒ ꯖꯌꯥꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯖꯌꯥꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯂꯝꯁꯥꯡꯂꯛꯄꯒꯤ ꯋꯥꯕꯒꯤ ꯉꯟꯅ ꯇꯨꯝꯃꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯥꯒꯤ ꯀꯀꯥꯒ ꯀꯩꯊꯦꯜꯗ ꯆꯠꯀꯗꯕꯅꯤ. ꯑꯍꯤꯡ ꯑꯊꯦꯡꯕꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯝꯂꯒꯅꯤ. ꯖꯌꯥꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯐꯩꯖꯨꯞ ꯑꯗꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯐꯩꯖꯨꯞ ꯑꯗꯨ ꯍꯦꯛ ꯂꯧꯈꯠꯄꯒ ꯃꯥꯅ ꯃꯥꯒꯤ ꯀꯥꯒꯤ ꯃꯄꯥꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ. ꯃꯥꯅ ꯈꯤꯇꯪ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗꯗꯤ ꯀꯅꯥꯅꯣ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯄ ꯃꯥꯜꯂꯝꯃꯤ. "ꯖꯌꯥ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯨ?" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯃꯥꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯃꯥ ꯉꯛꯑꯝꯃꯤ. ꯃꯔꯝꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯃꯥꯒꯤꯅꯤ. ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯑꯃꯨꯛꯀ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯐꯖꯅ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯒ ꯊꯣꯡꯂꯣꯝꯗ ꯆꯠꯂꯝꯃꯤ. ꯑꯗꯨꯗꯗꯤ ꯃꯥꯅ ꯀꯔꯤꯝꯇ ꯇꯥꯔꯝꯗꯦ. ꯃꯥꯅ ꯈꯟꯕꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯪꯂꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯃꯪ ꯅꯠꯇꯅ ꯇꯥꯕ ꯌꯥꯔꯣꯏ. ꯃꯁꯤ ꯈꯜꯂꯒ ꯖꯌꯥ ꯑꯃꯨꯛꯀ ꯇꯨꯝꯕ ꯆꯪꯂꯝꯃꯤ. ꯃꯊꯪꯒꯤ ꯊꯪꯅꯕ ꯅꯨꯡꯗꯥꯡ ꯈꯔꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ. ꯑꯗꯨꯕꯨ ꯖꯌꯥꯗ ꯀꯔꯤꯅꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯑꯃꯅ ꯌꯦꯠꯄꯗꯒꯤ ꯃꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯇꯨꯝꯕ ꯅꯨꯡꯗꯥꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ. ꯅꯨꯡꯗꯥꯡ ꯈꯨꯗꯤꯡ ꯃꯥꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀ ꯇꯥꯅꯤꯡꯂꯝꯃꯤ, ꯃꯥꯒꯤ ꯃꯪꯗ ꯑꯣꯏꯖꯔꯕꯁꯨ. ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥ ꯅꯨꯡꯗꯥꯡ ꯑꯃꯁꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ. ꯃꯥꯅ ꯇꯨꯝꯅꯕ ꯐꯅꯥꯝ ꯍꯣꯠꯅꯔꯕꯁꯨ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯗꯗꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯝꯃꯤ. ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯃ ꯏꯇꯧ ꯇꯧꯔꯝꯃꯤ. ꯑꯗꯨꯒꯤ ꯃꯥꯅ ꯃꯃꯥꯒꯤ ꯐꯤ ꯑꯗꯨ ꯏꯟꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯅꯕ ꯌꯨꯝꯒꯤ ꯃꯊꯛꯇ ꯀꯥꯔꯝꯃꯤ. ꯃꯊꯛꯇ ꯃꯥꯅ ꯐꯃꯨꯡ ꯑꯃꯗ ꯐꯝꯗꯨꯅ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯄꯥꯠ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯌꯦꯡꯉꯝꯃꯤ. ꯌꯥꯝꯅ ꯃꯝꯂꯕ ꯐꯥꯎꯕ ꯇꯨꯔꯦꯟ ꯑꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯀꯃꯥꯏꯅ ꯎꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯃꯥꯒꯤ ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯅꯛꯄꯗ ꯀꯅꯥꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ. ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯏꯪ ꯆꯤꯛꯏ. ꯈꯪꯍꯧꯗꯅ ꯌꯨꯝ ꯃꯊꯛꯇ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨ ꯃꯨꯠꯈꯤꯔꯝꯃꯤ. ꯑꯔꯤꯕ ꯌꯨꯝꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯖꯌꯥꯅ ꯃꯁꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯝꯃꯤ. ꯑꯗꯨꯗ ꯌꯨꯝ ꯃꯊꯛ ꯑꯗꯨꯗꯒꯤ ꯅꯍꯥꯟ ꯃꯥꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀ ꯇꯥꯔꯛꯈꯤ. "ꯖꯌꯥ, ꯌꯨꯝ ꯃꯊꯛꯁꯤꯗ ꯏꯪꯒꯅꯤꯅꯦ ꯅꯪꯕꯨ. ꯃꯈꯥꯗ ꯀꯨꯝꯃꯛꯎ." ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯒ ꯖꯌꯥꯒꯤ ꯃꯁꯥ ꯑꯗꯨ
ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗꯒꯤ ꯀꯟꯅ ꯆꯤꯡꯈꯤꯕꯒꯤ ꯃꯇꯧꯒꯨꯝ꯫ ꯖꯌꯥ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯕꯣ? ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯅꯛꯅ ꯇꯥꯔꯛꯈꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯔꯣꯜ ꯇꯧꯔꯛꯄꯒꯨꯝꯅ꯫ ꯖꯌꯥ ꯑꯊꯨꯕꯗ ꯑꯣꯟꯊꯣꯛꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯐꯥꯕꯨꯡꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ, ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯖꯌꯥ, ꯊꯨꯅ ꯂꯥꯛꯑꯣ꯫ ꯖꯌꯥꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯐꯥꯕꯨꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯕꯗ ꯃꯥꯅ ꯑꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯛꯇꯝꯗꯤ ꯎꯗꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯥꯜꯂꯝꯃꯤ꯫ ꯖꯌꯥꯅ ꯃꯥꯡꯗ ꯂꯦꯞꯄꯤꯕꯗꯨ ꯃꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗ ꯃꯉꯣꯟꯗ ꯀꯅꯥꯅꯣ ꯑꯃꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯄꯥꯏ ꯄꯥꯏꯔꯛꯈꯤ, ꯑꯗꯨꯒ ꯃꯥꯡꯗ ꯆꯠꯀꯦ ꯇꯧꯕ ꯑꯗꯨꯗ ꯊꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕꯗ ꯐꯥꯔꯛꯏꯕ ꯃꯤ ꯑꯗꯨ ꯃꯥꯒꯤ ꯀꯀꯥ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯖꯌꯥ ꯂꯦꯞꯄꯗꯨꯅ ꯃꯈꯥꯗ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯅ ꯈꯣꯡꯊꯥꯡ ꯑꯃꯒ ꯍꯦꯛ ꯊꯥꯡꯂꯝꯂꯒꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯥꯔꯝꯒꯅꯤ꯫ ꯃꯁꯛ ꯎꯗꯕꯤ ꯅꯨꯄꯤ ꯑꯃ ꯖꯌꯥꯅ ꯎꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯖꯌꯥꯅ ꯃꯥꯒꯤ ꯀꯀꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯗꯨ ꯇꯥꯔꯒ ꯖꯌꯥꯒꯤ ꯀꯀꯥ ꯃꯤꯄꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯀꯀꯥꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨ ꯇꯥꯔꯒ ꯖꯌꯥ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯀꯀꯥꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯊꯤꯜꯗ ꯈꯨꯟ ꯑꯗꯨ ꯏꯪ ꯆꯤꯛꯏꯕꯒꯤ ꯃꯔꯝꯗꯤ ꯈꯨꯟ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯃꯥꯡꯈꯤꯕꯒꯤꯅꯤ꯫ ꯈꯨꯟꯒꯤ ꯄꯟꯗꯤꯠ ꯑꯃꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟ ꯑꯁꯤꯗ ꯅꯤꯁꯤꯗꯥꯛꯀꯤ ꯊꯋꯥꯏ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏ꯫ ꯅꯤꯁꯤꯗꯥꯛ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯅꯤ, ꯅꯨꯡꯇꯤꯒꯤ ꯀꯅꯥꯅꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ ꯑꯃ ꯄꯨꯕ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯁꯛꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯡꯂꯤꯕ ꯄꯨꯝꯕ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯃꯥꯡꯂꯤꯕ ꯃꯤꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯐꯪꯉꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯌꯥꯝꯅ ꯁꯥ ꯑꯃꯒꯤ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯄ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ ꯍꯥꯏꯅ ꯀꯧꯔꯛꯏꯕꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯠꯂꯨꯔꯗꯤ ꯍꯤꯡꯅ ꯑꯃꯠꯇ ꯐꯪꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯀꯥꯅ ꯃꯈꯥ ꯇꯥꯅ ꯃꯇꯨꯡꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄ ꯇꯥꯔꯒꯗꯤ ꯀꯧꯔꯛꯏꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯂꯣꯝꯗ ꯆꯠꯀꯅꯨ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯁꯨ ꯖꯌꯥꯒꯤ ꯃꯕꯣꯛꯅ ꯄꯤꯛꯂꯤꯉꯩꯗ ꯃꯥꯕꯨ ꯇꯨꯝꯕ ꯊꯦꯝꯕ ꯃꯇꯝꯗ ꯇꯣꯏꯅ ꯍꯥꯏ, ꯅꯨꯡꯗꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯑꯗꯤ ꯈꯨꯝꯒꯅꯨ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯠꯀꯅꯨ, ꯅꯤꯁꯤꯗꯥꯛ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯄꯨꯔꯒ ꯆꯠꯈꯤꯅꯤ꯫ ꯖꯌꯥꯅꯗꯤ ꯅꯤꯁꯤꯗꯥꯛ ꯑꯁꯤ ꯃꯥꯒꯤ ꯃꯕꯣꯛꯀꯤ ꯁꯥꯖꯤꯟꯕ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯀꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯁꯦꯡꯕ ꯂꯩꯕ ꯑꯣꯏꯌꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯌꯨꯝꯗ ꯏꯂꯩ ꯂꯩꯅꯤꯡꯉꯝꯗꯦ꯫ ꯃꯥꯒꯤ ꯃꯁꯥꯗ ꯏꯔꯥꯡ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯀꯀꯥꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯝꯗꯦ꯫ ꯅꯨꯡꯊꯤꯜ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯖꯌꯥꯅ ꯌꯨꯝ ꯃꯅꯥꯛꯀꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯀꯀꯥꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯛꯇꯕ ꯌꯥꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯀꯥꯗ ꯍꯥꯏꯔꯝꯗꯕꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯅꯨꯄꯤ ꯈꯔ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯌꯥꯅ ꯄꯨꯈ꯭ꯔꯤꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯃꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯃꯇꯝ ꯈꯔ ꯏꯁꯩ ꯇꯥꯔꯒ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯃꯥꯒꯤ ꯀꯀꯥꯅꯁꯨ ꯁꯥꯎꯖꯗꯅꯕ꯫ ꯃꯥꯅ ꯃꯥꯒꯤ ꯏꯌꯔꯄꯤꯁ ꯑꯗꯨ ꯅꯥꯀꯣꯡꯗ ꯍꯥꯞꯇꯨꯅ ꯏꯁꯩ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯅ ꯐꯝꯅ ꯀꯔꯝ ꯀꯥꯟꯗ ꯇꯨꯝꯊꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯖꯌꯥ, ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯌꯨꯝꯗ ꯍꯜꯂꯣ, ꯊꯦꯡꯉꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯖꯌꯥ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯅꯛꯄ ꯑꯗꯨꯗ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯖꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕ ꯊꯨꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯗ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅꯣ ꯑꯃ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯖꯌꯥꯅ ꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯕꯗ ꯐꯤ
ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯐꯤ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯑꯃꯝꯕ ꯑꯁꯤꯗ ꯑꯃꯨꯕ ꯐꯤ ꯏꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯖꯌꯥꯒꯤ ꯃꯃꯥꯒꯤ ꯐꯤ ꯑꯗꯨ ꯁꯨꯔꯒ ꯂꯩꯔꯤ꯫ ꯉꯍꯥꯟ ꯅꯨꯡꯗꯥꯡ ꯑꯃ ꯌꯨꯝ ꯃꯊꯛꯇꯒꯤ ꯄꯥꯏꯊꯣꯛꯈꯤꯕ ꯑꯗꯨꯅꯤ꯫ ꯅꯨꯡꯗꯥꯡ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯃꯥꯅ ꯀꯥꯎꯊꯣꯛꯎꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗ ꯌꯦꯡꯂꯨꯕꯗ ꯃꯥꯡꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯏꯁꯤꯡꯗ ꯃꯃꯤ ꯇꯥꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯐꯤ ꯁꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯌꯦꯡꯒꯗꯧꯁꯨ ꯑꯃꯨꯕ ꯐꯤ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯛ ꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯇꯧꯕꯗ ꯖꯌꯥꯒꯤ ꯃꯇꯨꯡꯗꯒꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯈꯤ, "ꯂꯥꯛꯑꯕ꯭ꯔꯣ ꯏꯆꯥꯅꯨꯄꯤ ꯖꯌꯥ?" ꯖꯌꯥꯅ ꯑꯃꯨꯛꯀ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯕꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯞꯂꯝꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯖꯌꯥꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯗꯤ ꯃꯥ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯖꯌꯥ ꯃꯃꯥꯕꯨ ꯎꯔꯒ ꯃꯁꯥꯕꯨ ꯈꯝꯖꯤꯟꯖꯕ ꯉꯝꯍꯧꯗ꯭ꯔꯦ, ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯒ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯔꯛꯈꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯀꯤꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯑꯒ ꯖꯌꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯌꯥꯅ ꯊꯦꯡꯅꯔꯤꯕꯁꯤ ꯅꯤꯁꯤꯗꯥꯛꯅꯤ ꯍꯥꯏꯕ ꯃꯥꯅ ꯈꯪꯂꯛꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯒ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯒ ꯃꯥꯕꯨ ꯊꯤꯔꯤꯕ ꯃꯥꯒꯤ ꯀꯀꯥ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯧꯔꯛꯄꯗꯗꯤ ꯌꯥꯝꯅ ꯊꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯊꯦꯡꯅꯔꯤꯕ ꯍꯥꯏꯕꯨ ꯑꯔꯤꯕ ꯃꯃꯥꯒꯤ ꯐꯤ ꯑꯃꯗꯤ ꯖꯌꯥꯒꯤ ꯐꯣꯟꯇꯪ ꯂꯩꯔꯝꯃꯤ꯫ ꯖꯌꯥꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯑꯍꯤꯡ ꯆꯨꯞꯄ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯄꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡꯔꯣꯝꯗꯒꯤ ꯖꯌꯥꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯈꯤ, "ꯀꯀꯥ, ꯅꯪ ꯂꯥꯛꯑꯕꯣ ꯀꯀꯥ?" ꯑꯗꯣꯝꯅ ꯅꯤꯁꯤꯗꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯃꯊꯪꯗꯁꯨ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯅꯕꯒꯤꯗꯃꯛ ꯑꯉꯥꯎꯕ ꯂꯨꯋꯥꯡꯆ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯕ ꯑꯁꯤ ꯀꯥꯎꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯔꯕ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯆꯤꯟ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯗꯨꯅ ꯉꯥꯛꯄꯤꯌꯨ꯫